Assam Dasu popi Yanthatpa haukhre loinana Akanba warning taukhre. Manipur gi Chief Minister na Hemanta Biswa gi khongthang thagatpa phongdokhre. Manipur gi chinggi saruk singda pak sana tharamba popi Pambi sing Yanthatpa gi thabak chatharingai chairakta Assam gi district khara dasu popi tharamba thengnabadagi Yanthatpa haukhre. Assam gi Golpara district ki chinggi saruk singda popi Pambi sing adu lam ekar yangkhai tarukta tharamba thengnabadagi Golpara police ki masing yamlaba personnel singna Yanthatpa ngamkhre. Assam gi Chief Minister Hemanta Biswa Sharma social media gi platform ama oiriba X ta phongdorakhibada tharamliba popi Pambi sing adu loktuna kani puthorakpa tarabadi malem gi kaithilda lupa crore 18 rom gi oigani mamang thada popi Pambi sing adu Yanthatpa ngamkhraba matungda Hemanta Biswa Sharma na hai asiguma thawong asi amuk khanna chathage khanganu karigumba madugi wakhal leirabadi Assam police lei haibasi ahanmada ningsinggadabani local Pablo Escobar sing ningba kairam lagani hainasu phongdorakhi popi Pambi kaya Yanthatuna popi thabagi mayokta Assam gi Chief Minister Hemanta Biswa Sharma na laukhatlakliba khongthang asi thagatningai ni haina Manipur gi Chief Minister Nongthombam Biren na phongdorakli Manipur gi Chief Minister Nongthombam Biren na social media da thagatlakpa post amada hai Assam gi Chief Minister Hemanta Biswa Sharma gi liching makhada popi na society da pirakpa khudong chadaba kaya gi mayokta khongthang kaya paikhatlakliba asi hainingai leitana thagatningai oi panba yabadi Assam gi 4 area da bigas chamaga humdra pak chauna tharamba popi Pambi sing Assam gi Chief Minister gi liching makhada Golpara police ki masing yamlaba team singna Yanthatuna manghankhibani hiramasiga mari leinana Assam gi Chief Minister na social media da thagatlakpa post amada drug ki wakhal khandringai Assam police ki wakhal hana khallu haina phongdorakhrabani hairi